Sisipur UG Singna Police demand Tore, Surasanpur Matho Tore Police personnel Sing Tagi Tongan Baluna Yadabu organization Kerna. Selgi demand Torakle Haibagi report Pangle Haina District Asig Superintendent of Police Prakhar Pande IPS Nathoki Pacherola Manapongdurakli, Cherolas in High Lona Yadaba Loop Singna Selgi demand Torok the district Asita Matho Tori Police personnel Singna Sel Piru the Bani Kanagumani Hiramasing Matang the Kudung Sada Mayunar by the Superintendent of Police Officer Paupir Kadabani. Loan Yadaba Loop Sing Natorpa Selgi demand Amata Piba Yaro Hiramasi Matang the Matota action local Highness SP Makatari Ang minor losing Nscn Muivah Myanmar Tona Taurang Tori Major General Reader Ang minor losing Nscn Muivah government Sisper Tona Taurang locally Taurang Asigi Manungsana Myanmar Nagata from Pungnamakta Ing Tapapim Lehan Bagaloin and Semga Sagapaki Taurang Kaya local Pandam the Sisper agreement Kongtang Asi local Pani Hari Naga Civil Society Organization Amadi border area the Kuntari Naga Miam na appeal Tauraki Matung in India Naga Tabam from Pumnamaktas Ing Tapafim Lehana by Nscn Kiana Philip Lowry Heidi, Major General Retire Ang Minor Losing by Nscn Kiana India government the Sisper agreement Kuyak Pinaduna Nagata from Kudumak the Ing Tapa Pibam Lehana Apamba Pongdoki Taurangasi Hanbukong in a loop as in a Myanmar government Sisper agreement Kuyak Pinakibani. Imphal Dimapur lambi the police nangak selaga ngasidigi miyam satpa haukre akitu jingbayau dana Kuki sing airport lagna ba haure miyamna panaramba thajaba thamnarudabado thabuk oina president rule government on thoktuna maitei sing senapati phawa sathan ba aduga Kuki singna Imphal airport phawa lagtuna flight tonglaga satpa haibadi sangthok sangsin gi thabuk ngasidagi haukre Ahan bagi Taurang as the Manipur Police ke IGM na Lusingba Police amasu Central Forcing na Pusin Naraga Mangzona na Makoy da Satna na bagi Paupirak Pakangbu Adubo Puraga Sathan Baning Taurang asing asiti Hobani Ayat Papan pa amata Yaudan Hosik Kuki sing Imphal Airport of Howard Padang Manipur Police na ngak selaga asway angam Tokan ba Yauhan Bangamle Matawasum na Maitay amasung Maitay Atay Prup sing na Imphal Dimapur lambi is the Satpada Ningjing Mangjing na Valera su Police ta Hana Paupira Ning ngak sen bagi tabuk Laukalaga Sathali Hosik Pawagi o ating ba amata Pirak pagi Paulite Kongsat adubo aso angam thok tanabi yengsiliba police officer aman hai hanadegi hauna su kanagum bana lambi asida satke hairga de police na makoi pick up tawraga safaga da mafam phabu thinbagi thabuk tawraga lai ngasidagina ahan ba haiba lowba yade mahakna makhata na hai kanagum bana makoi gari de satsage hairga su law and order gi pibam kupna yengsilaga sap soingam loidaba pibam ama leiraga di escort marak adum sathan naba thaurang leigani Housing Maki when the Kanaguma Amana Maning Tamna security forcing out the Lambias the Hectamak Salhan Bahibu Magdi Oitopa Yakiroi Madu Yahana Balanga Kimekadi Yamna Kana Honari Atumatam de Yaraklagani Haibagita Zabalay Sangtok Sanction gi pausing asi yamna sensitive oiba issue oibana pausi sing na yarim kai phong dana ba hot na bigadabani publicity na trangna exclusive news tagi miam aso angam yawhandana Sangtok Sanction tauba yahan baduna Hena maru oi tawbadadi housing maki oinadi pung kaya da Imphal lagi senapati da satkadagi amasung senapati dagi pung kaya da Imphal lakadagi haibasu haidu haiba yadri masigi sumathakta nongmada kaya rak satkadagi haibadu phungtoktre tawbadadi makoigi sangthok sangin gi thabok sing ase security force ke section thorang lokhatpagi tangai phadaba haibadu leibana manak nakpu police station sing dagi I paw hana lobiyu madugi matung da makoi basa fakada pibam amma ohena police na honaraga sathangani BJP की MLA सिंह यूनियन होम मिनिस्टर दा अरोइबो वा हाइगदौरी बिरेन की टीम दिल्ली दा सटक्रे हाइंग स्पीकर की कंगू सटकदौरी मतम सांगना मणिपुर मियाम की खोलाउ लेहंदना थंबदगी खोइरांग खोइसाउनरबो BJP की MLA सिंह यूनियन होम मिनिस्टर उनादन अरोइबो वाफम अमा खांगदोकनबो मथंग था दिल्ली दा खोमजिनबो हौख्रे ngasi ex chief minister N बिरेन लुचिंगबा टीम दिल्ली की दमकते इम्फाल थादोख्रे अदुगा हाइंगना मणिपुर लेजिस्लेटिव असेंबली की स्पीकर TS सत्यवर्धन लुचिंगबा MLA सिंह दिल्ली की दमकते इम्फाल थादोकदरी पावसना मखातान हाइंग ngasi numit yunggo matung da ex chief minister N बिरेन MLA दा सपम रंजन हाइखाम दिंगो अमसुंग सलाम रजन सिंह दिल्ली की दमकता पुन इम्फाल थादोक मिनखी Hayang Manipur Legislative Assembly Speaker T.S. Satyavarta MLA Paunam Brojen amade atai MLA kaya amasu Delhi da satkadauri Khurai Assembly Constituency gi MLA L Susindro hanadagi hauna Guwahati da leirakpani mahak su ngasi numedang Delhi da yausilaba yai haina pawasin hiring kari maram gi damakta MLA sing mathang Delhi da paisinari bano haibagi matang da hangba paun hai Manipur da President rule leirakliba si matam sangjilakle mathang gi general election gi matam su yamna Tension like Asiguma Matamasi the BJP government ama Semho Dragadi party oinasu MLA Singi oinasu Mikal Gimatam de Yamna Film Chada Tokani Maram Aduna Makumayam Punsin party losing basing Unaduna Ano Balenga ama Sem Nabagi Wafam Pukatmina BJP MLA Sing Punna
खोंसान हौनबनी पार्टी असिगे MLA सरुक अहुमगी मनुंगदा अनि दिसोइदना दिल्ली द नोंगमनिनी सिगे मनुंगदा यौसिनरकनी हाइरी लेंगाक अमा सेंबगी मतंगदा सेंट्रल गवर्नमेंट अमदी BJP गी नेशनल लीडर सिंग MLA सिंग द मंगजौना सिग्नल अमा फावो पिरकप लैत्रि चुमनसुम पार्टी मनुंगी ओइबनिना लेंगाक अमा सेमहंदुना स्टेट असिदा तंगदु लैताबा फिवम लेहनबगी थौदांग अदु MLA सिंग द सिन्नबिनबा तक्सिन सी हाइने वरेप नखिबा अमा लैखि खोंसत असिदा अयाम MLA सिंग यावगनी हाना पुल्लु यादना लेरंबा सिंग हौजिकते अयाम बना पुनसिल्ले अदुबो लीडर की मतंगदि हानागी चीफ मिनिस्टर असिन अमुक नौना ओइगनी हाइरगदि सौगतलोय हाइबा MLA खरगी चावरबा कंडीशन अमा लೈ हाइना पाउगी सोर्स असिना मखा तरकली अदुबो मखोय अनौबो लेंगाक अमगी दमक्तदि पुनसिल्ले हाइरि चंदेल की टेम्पोररी जेल की टॉयलेट की वेंटिलेटर थुगाइरगा प्रिजनर अमा चेनख्रे अमना फाउरे ngasi thangji numit ke ayu anganbada chandel ki district DC office ki mini secretariat manungda leiba temporary jail ki under trial prisoner tuna thoktuna chenkre adu prisoner amadi security force operation sataduna amuk hanna phajinkre adu atop amadi hojik phawa thiba khangri hairi press na phang pawi mathung ina di hauki irai amasung thangji ki lona ba hing pung baro ga minute taraga manga amasung ayuk anganba pung humga makhai rom taba matamda temporary jail adu da leiriba prisoner ani adu toilet ki ventilator thugairaga nanthokibani adubu nanthokuna chenkraba under trial prisoner ani adugi manungda amadi ngasi ayuk pung mangarom taba matamda chandel pok village ki mafam amada lulaga leirambadagi amuk hanna faraba miyo adugi mamingna thangling kap chahi kun apokpa ngampau kawi Myanmar gi kolong khampatagini aduga hojik phawa thiba kangdana leiriba under trial prisoner adugi mamingna saimang kipjen chahi ni phuga mapun apokpa lenkhopau kipjen kawi technopol village ki laikot village tagini police ki pauna hairiban under trial prisoner ani adu temporary jail adugi toilet ki leiriba ventilator aduda hapa grill gi yosing adu kalkthlaba matungda nanthokuna chenkibani makhoi ani du ain kaina drug lalonba mari leina phajellaba temporary jail asida thamlakibani masigi mathakta faraba Myanmar national thangling kap asidagi mari leina documents sing yaudana Indian territory da changsilapagi da makta drug lalonba gi mathakta atopa case kaya sumayuk neribani hari makhoi ani adu ngasi ayuk temporary jail asidagi nanthokre khangbaga security force na paksana thihumbagi thabuk satabada Myanmar national asidi chandel pokpi gi mafam amadagi phagat kibani hari maraksa new laikot village ki chief hol khulum hakupna thadur pacherol amana hairibadi temporary jail asidagi nanthokuna chenkre hairiba saimang kipjen amasung mahaki imung manung asi haukiba chahi 2020 dagi di khul asida permanent oina leitraba misakni miyoi asi khul asiga mari amata leinade hairi Muivah gi somdal khongcheta lupa lakh marfuga manga hen expenditure tawgadori thasi kun nithoi da Nscn gi Supreme Thunga Muivah na mahaki pokna pamlamdam somdal da kongcha pangthokadori basi lupa lakh marfuga manga hena chading tawgadori pawgi source amana hairibana somdal khaki oino Muivah na lakadori basi gi damakta GPRN ki official amasung security personnel singki mismanagement oina lupa lakh tara chading tawgadori masiga loina na ukhul da mifam pangthokpaga mari leina na sem sagodori ba stage amasung hall gi arrangement oina so asoba senpham kaya kaithokadori hairiba sigi damakta flag khakta ta lupa lakh manga sound system gi lupa lakh ani gi makhai miyam tinba thorum adugi chokri waiba gi lupa lakh ani gi makhai decoration gi lupa lakh manga lakleba miyam adugi thaknaba mineral water gi lupa lakh taru refreshment gi lupa lakh kun BBIP singi fooding amasung loss ki lupa lakh mari security arrangement ki lupa lakh ahum CSO singi duty expenditure ki lupa lakh manga medical department ki lupa lakh ama BBPI singi transport ki damakta lupa lakh taraga manga media ki lupa lakh ama organizing committee amasung sub committee singi official duty expenditure ki mari leina lupa lakh manga kaithok laga thorang tawkhre mifam asida miyoi lising nifu gi mathakta tinnaba thorang tawri Panbaya badi Nscn gi lusing Muivah na somdal da lakador ba asiga mari leina ukrul da October kunganithoi aduga sena pati da October 18 da releasing pangthok pa yauna jaga sing asida public meeting sing pangthok na ba sem sari loina thoram asi mapung phana pangthok na bagi damakta tongan ba committee sing su sem khre haini kangpuk pilan sin duna changloba mitai ama police na rescue tawkhre ngalang October 3 da Kuki jo singna national highway to Imphal Dimapur lambi da total shutdown lawthokna separation de pangthok lingi manung kangpuk district ki Tuinozam village tamafam khangdana leiriba mitai ama central paramilitary force amsang manipuri police ke team amana asoyangam yaudana rescue tawrba matung imung manung ki miyoi da sinakre security force na rescue tawrba miyoi adugi mamingna soyam chanayam ba Elias Thomas sahi kuntraga manga kawi Imphal SK yangang pukui police station ki manung chanba thamna pokpi khuldagini kotu amsung Kuki jo group sing ngarang ayuk pung taruk tagina numidang weram puk taruk pawa total shutdown lawthokna Kuki sing na khunda mafam sing na separate day thawram pangthok lingai manung
Soyam Sanayama Haiba Mio as a Kangpopi district Manung San Batuinom Zang Bilista, Lamangna Duna Satpunk and Lerum Kibani, Mio Dumafam other Lamangna Duna Lady Having Pow, Police Pang, but the Central Post Kangu Amagaloina Pam, other than Sanction Duna, Mio Adu rescue or Matung the Imung Manung the Kusina Kibani Hairi.